पाउचे द यंपम ओइबा मर ओइबा पाउ खरा अपडेट तौजरे विलेज से फाटबदा चेनबा KNFN की केदर अहम खुलाइगा कोनना फारे हाउकी बोक तो बत्तरा कनि थोइगे अयुपुंग तरामथोइ मखारुम ताबदा बी गामनो विलेज द विलेज चिफ अमदि पिगलिबा अंगांग अमा याउना मियोइ अहम हाटकिबा अमदि अनि सोकन किबा थोदोक अदुदा चेनबा KNFN की केदर अहम इम्फाल वेस्ट कमांडो अमदि तरामंगा सुबा असम राइफल्स की अपन कंबाइन टीम अमना फागल पगमखरे Pagalaba Mioi Amadi Kulai Sing Konan in Pal West SP Conference Holder, Pami Sing Mamang the Potokre. Pami Sing Unaba to the Pal West KSP Dr. S. Ipomsana Pongdo Kibada. Narang Vidam Punktarit Makarum Tabada, Moidang Pok, New Kettleman B area the KNF and Gay. Active Gather Kara Lady Iba Kanapa Pau Umafang Badi combined team Asina. Offers and Satabatan Vida Puma and Makarum Tabada Moidang Pok K. Korokon Bok will Pamanak the KNF and Gay Gather. Saigolun Sing Sit Say Kun Apopolai Kitaba, Paukuma Sing Sit Mod Bunki. के फोइपी विलेज लैबा असि फागन पंगम के मागबो वांगपोंग जथबदा था असि गितारा गनि थोइगी गामनोम विलेज दा विलेज सेफ याउन मिय होम आट के बादो मिय खराग लोइनना सथाके बनि आइबा खंग बंगम बग लोइनना मिय अनि के लेफम हाइदोरक पदगी हैंडमिलुन मेसाउ एलाइज केबिन सैकुन गमपन अफोक लैखित्रबा लोनमिन थाक मेसाउ कांगसुप पोलेन विलेज अमरी हैंडिन से सिंगसिट एलाइज एसपी सैकुंट्रा अपोकपा जांगलम सेंगसिट मोदमुंग फोइपी बैंक असि बेमदगी फागन पंगम के Makoyan digi 9mm pistol amadi maru manga yauba magazine amadi point kontraga ni thoigi pistol ama maru hum yauba magazine amadi point kontraga ni thoigi maru sing amadi mobile phone ama sapagat pangamke thasi ki taraga ni thoi de thoki batau do gadu makoi hum yauna mi tare na lubasi ki chairman James Kipgen amadi vice chairman mangsat hauki ki makha da mi tare na sataki bani haiba khamga gamkre aur bam yoi mari athu matam da phagana na ba khonari ana sapong do ke nakala marom da Manipur startup conclave Lisingani kun mathoi audokre langa ke scheme sing lobiyu thabak thibaki mohta thabak pc minister enberin haikre stadasi sandhok lambi yamna nemle langa matam gi oina puthoruk liba startup scheme stand up scheme gi khudong chaba daiglesu hairaba thabak thirban ha sina lawre langa ki thabak khakta thiroisi masigi mohta langa piribe scheme sing gi khudong chaba loraga madudage thabak thiribe sing da thabak pc masan stadasi gi economic ta sakhotba purakani Wafam Singasi Langaki Planning Department की मखादा मणिपुर स्टार्टअप कॉन्क्लेव 2021 की अधिसुब फेस इम्फाल की सिटी कन्वेंशन सेंटर दा हाउदोबगी थोरमद चीफ गेस्ट होइकी बस मिनिस्टर ना फोंदोरकी बने ngasi की थोरमद दे स्कीम की मखादा बेनिफिशियरी लिसिंग मरी चाट्रुक हमपु खनगलगा सब्सिडियरी याउना लोल चीफ मिनिस्टर ना यांथोके मान मखादा ना फोंदोकी बद सिटी कन्वेंशन सेंटर असि हॉल असिदा बेनिफिशियरी लोइना फिथोपंगम दबन मथंग था नवंबर Tang amodagi hawguduriba anisaba go to village thoramda loan phangudaba beneficiary sing the loan gi second thongna ba honare lisingani taraga mananga the prime minister Narendra Modi na India gi rural economy hena phagana ba okibas scheme ase matamadu da hawdoklamde aduba BJP lainga state asida lisingani taraga tarit ki march taramanga da lerakpadagi scheme ase hawdokibane ponda mioi lising manga samri humbudara tarit startup scheme khudong sa phangke Subsidiary ke sanpam yauna punda lupa crore chama tarama ke loan yan thoke ngasi de state lekak na mathang startup scheme haudoki badagi object state ki economic mangjil tha ba hore ngasi Manipur startup conclave 2021 as state as the COVID-19 license ke sai theng phanglaba singda masagi santhok leijana pa lenga do hona bane scheme asi lanai bank planning department amad industry department ke official sing jauna khangalaba beneficiaries in the loan ke sanpam asi pi bane ngasi ke thormas the deputy minister Joy Kumar Works Minister T.S. Biswajit na President amade guest of honor oigibaga loinana thoromas the Cafe and Feed Minister T.S. Sadevarda Agri Minister Olukoi Transport Minister Bomlun Mark MP Sana Zauba Minister to Advisor Dr. S. Ranjan amade CM Secretary Nisingba Kyasu Sarugake Mi Puwada Sienaba Mioi Ani Sekmai Police na fagtkhre Haugibatang Kungom Toigi Numita Pungni Panrum Tabamatamda Sekmai Sedulkas Development Committee ke Vice President Jumlem Sarat Singbo Mioi bagi minung si macet ama paudana siba yana purak pa yauna Mioi sing police na fagtkhre Pagraba Mioi sing adudi thangjam Rocky sing sahi kunga mari usam lohoi Elias Pallu sing sahi kuntraga manga awang Sekmai nongthom bam hairiba Mioi ani si Sekmai police na fagtkhre makoi ani si bo ain gi bating logdun akan ba cherak pebi haina Sekmai AC Development Committee na thadorok ba cherol amana khangalakle Kerala da ngasi dagi college amade theater sing hangkre COVID-19 na maram oraga Kerala da thatara kani panrom college sing thingdon leramba do ngasi dagi hang bau kre masina na state adugi
theater sing chunga sidagi angba hokre adumakpo vaccine kaptabasing di theater da changba yaroi haina sarkarna order thoki baga loinena vaccine kapadamak changadabani aibaga loinna covid-19 ke sana kangron sing jo chapchana ngana chatkadabani haina sarkarna theater sing da kankre aire Maragasida Uttarakhand nong amati landslide na sikiba umbodarani thoi sogre Uttarakhand hokiban met kyani leptana akanba nong sudan landslide singba mafam kyada thokpadagi sikiba mi homdrani thoi sogre Avrom the Kendra Sarkana state adu gis minister ga Orisana dun state adu da isawa made landslide na sogala pasing da piba yaba madeng punamak pigani hana prime minister da sem minister na kankre aire Housing state adu da awaba taraba Mioi kya relief camp da changjapam lawdam leire Amarom Kerala da su ngara akan benong chubadagi akutpa mafam yauna mafam kya ising thumjin dun Mioi kya awaba mayuk nari aire maka tarakpa atopa pau madaso Afghanistan da khurai paiba Taliban masen khuthong na bada taraga tirit sire Afghanistan ki Herat province da deploy tawdun leiriba khulai paiba Taliban singi marak to khuthong na dun nomai kam na bada Taliban taraga tarit sire ain agency ki pauna aire Thawdok thokfam singda ahenba fighter sing thajin da khuthong na ribadu control tawna ba khangan kre Fighter masen khuthong na rakpa mafam atu da leiba misam kya mi paina dun lanjana kre aire Madagasida Myanmar da khunja kya mayum thaduk tuna chenare Myanmar da leba kadu ki military junta sarkar na ku tawsin kibadagi misam kya amasi kiba amati phajin kiba ki tungda leba kadu ge military amati police na khongang chin da chang tuna misam sing phu chaiba oneiba kya chatharak padagi Kunja sing safa kadabo mafam sing da pathwai hingnana ba sena kre aire amrom da thong adubo United Nations da ming changbin da prithvi ge lebak kya na khangan kre aire NEIDF gi hanagi candidate government congress da yaukre lagadoriba Manipur Legislative Assembly mikal asiki mak oinana Kairo Assembly constituency da NIDP da mirep oikiba government thongram LGP gi hanagi spokesperson ningombam ibohal mitei amade RIP kumbi bloki convener Pandom Taniber Singh ase Manipur Pradesh Congress Committee da yaukre Makhoi na party asda yaurukpada arautem opagi thorma basung ase Congress bahon da pang thokre thorma da CLP ki leader o ibobi party president and local CWC ki member gai khangam working president Megasandra Y Hemosandra working president Megasandra I Hemosandra di korungthang former president TN Auki pamade Moirangthem Okin jona party ki karmi ex MLA amadi tongan ba miu kya na sarwiya ke Madagasida housing hack ki mamang da phangki ba pauda Manipur da COVID-19 na miu ni fuga mathoi positive ba thengna khre loina da laichat asina nga sigi oina mioi ani sian kre amasung housing phobagi oina apun ba confirm case la kamak lising kulham doi sahung kunthra ga humdoi ne aduga sigi ba apun ba masing lising amaga cham pan taraga humdoi ne aroiba da content singa sigi mar oiba pau khara asi ba pau dam jariba Manipur local news YouTube channel amadi Facebook page asidagi Yangbiri Papa Namak Pathagazari, channel as in the Tomta Kanarabade, subscribe to video, subscribe to video, like and share to us, Kawi Namakpo, Amaghana Tagazari.